haikhiba 25 December ase Christmas numit ni amasung worldwide Christmas ki ngamkhai leitana harauba sathina harau khraba matam amadi masida Christmas ta tawdaba tawnadana harauba tayamba pokhai ne ngai matam asida Kazakhstan da plane ama crash oiki aduga plane da tongba sing adugina yamna awaba timing ama oiki asom na harauba makhoi kharigi oina awaba so masigi plane ase Azerbaijan gini Azerbaijan ase aduguma country ni Armenia ga war tawkrabani amasung Kashmir gi matang da Bharat ki Kashmir gi matang da Pakistan gi support orega yamna ngangba aduguma country mani India ga Azerbaijan ko thoin relation leite so hairiba Azerbaijan gi plane ama Russia da chali Azerbaijan ki Baku hari mafam sidega Russia da paibani adupu Russia da paikhraga pak ase Kazakhstan chalaga crash oikibase masigi plane crash khu oisu monga mani hairi aduga worldwide ni lari maram de plane ase saruk ani thokna kaiki aduga plane crash oi bada mi thoine hingna de adubu handaki plane crash mataushida mi kharati hingki aduga makhoi ase hospitalized ni aduga mi amati kari amata maki mamai da khara khajika wound oiba khara khajik khot khibana ta kaim o heude angakpani maduki nupa dusu makna plane de crash oi ringai gi mayam the panic oinerge matang du give video su photos lauki aduga makna crash oin tar matungda makna mayam sidda thanks to ki god ta allah da manupa du muslim ni allah da madudi asigumba moment sida soiko bi ngan ba yai haiduna so loimak gi hujik job naina bagi matang oi se plane ase chat kibna Russia dani aduga Kazakhstan da kai risi kari kino masi question chi tawduna lakpani masida nongnini manung sida Russia gi president Putin gi side gi Azerbaijan to phom haira kemal di Azerbaijan nakoi gi plane kai ki base masi shori ni haiduna Putin ki side ki sorry hairaki so masiri amwak narise Russia da pai ki ba plane Kazakhstan da kai ruba aduga Russia ki side ki sorry hairaki ba aduga sorry haibisi su mongam da hairak pa sorry haibisi tana just nakoi ki plane kai ki ba madu yam nungai ti haiba thoki aduga makoi gi Russia ki side gi kari gom pa pot amakap ki badagi masi oikhibra haibisu mention torak so expert sing sina nainaba sing sina hoji yamna kokna nainaraga Russia na sorry hairak pa se masi ki deep meaning puthorakle Russia ki sorry is angak pari mysterious sorry ni sorry haibisina just no koi plane ma kai khri bado madu nungai ti haiba thoki adupu manung da kaino ma lairaga sorry haipam thoki madu ki sorry duni hoju orise actually hairi ba plane ase Russia da paisin ke bani adupu matam ase da Russia da yam kanna Ukraine amati mokhoi ki marak to war chatharami Ukraine da drones ka tang tharak matang oirami Russia ki manung sida masi ki matam sida Russia gi air defense system sing se loin active oidana leiba matam oiba masida maram moraga makhoi gi radar system sing ase loina side amada thabak se busy ohen khip haiba kaino hairi aduna ngasai gi Azerbaijan plane asiga Russia gi kanglup sing asiga ground gi kanglup official sing se contact to ngam khitaba masigi chairak sida air defense system loin active oidin lekhibna Russia gi atiada lakwa pot sing asida air defense system na masi kaino ama shot torok matam da plane asida pan khibani so hairi adu Russia na masigi wafam se clear oide Russia gi pot amana object amana plane asida thom khibra natraga Ukraine gi karigumba port amana wasida thom khibra amadi oikre masidi clear ni asigi matung da ngasai gi plane asigi pilot ase Russia da kanamaga maksi contact to bungam khide adugi maramda mak khangkhre madudi masida war oiri haibside adugi makse sat on thokan satlaga asom da Azerbaijan asom da Kazakhstan lom da landing to buki lakpani hairi adu marak da port asinna port object amana plane asida shot oikhibani na plane ase ground ka communication se low in failure oiratana marakta Kazakhstan ki airport amasu yaudingai marakta mase plane ase landing to buki tasin bani hadu marakta kai ki plane ase saruk ani thokna kai ki adugi matung da mi khara hingauki adugi matung da mi punamak si ki hingauki bising ase hospital la puki adupu mi ama ani di kaim to hote masigi mang da mi ama hanama mi ai oira amadi kari bata hek to hote mamai da khara khot ki banatana machine yam ngakri se plane ama adu wang badagi kai dana taraga siga nu haiba tamlaga di si de haiba sig pramana se pikre so Russia na sorry hai ki adupu kari maram gi sorry no makoi gi object amana plane asida attack tawkre haiba gi sorry ra madusu kai tanati adupu plane asida adugumba port amana di hit tawkibne haiba si clearly laid to rest. The aircraft came down on Wednesday
after apparently suffering damage near the end of its journey from Azerbaijan to Grozny.